Online Manipur YouTube channel sabing bir bamam pum nong pu amukan na taram nok sari han badiam na maroi update ama paunin kol dagi lokot jage vote naksil lak baga loin na nong mai kapsin bagi thaudok su kungsil lakli hayeng ayuk tagi hauduna pangthok kadori betara kan pan suba lok sabha election asigi da makta kun pung mari fazil laktraba matam asida congress ki matakta masakhang da bukulai pai basing na nong mai kapsin duna landa bagi thaudok sing lep palaitna thokli Ayuk pung tara makairom tara ko matanda su Imphal East district ki manungsan ba khurai tensik road siras laikai de leiba hana zila parishad ki member oiram ba hojina congress ki worker oiba mi amagi mayum da sakang da bukulai pai ba mi sangna nongmai kapsin dun ki han khangan lam le hairi thaudu asing matang da pause asina pangbo paugi matung inna khurai tinsit road siras laikai de leiba athokpam okendro Kawa mioi amagi mayum da sakang da singna nongmai round ahum mari kapsin dun ki han khangam leng khibani hairi ba thaudok adu da mioi amata asoka pan yaw ki ba leite hairi haujik pawbagi oina kanana kari maram gi damakta nongmai adu kapsilam lebano haiba sabsana khangbang amdrabasu athokpam okendro congress ki worker oibana maram oiraga lakadori batara gani pan subal lok sabha mikal asiga mari ledina sakang da basing aduna congress ki vote khomi haidunu kapsilam ba oiram ba yai haina imung manung gi mioi singna phungturli aduga mathangi update asana kangla pawdagi lokhachage lan gi teksak su sign tawna khiba singna pufam thogi sin kuki zo paite narco terrorist singna mamang sahi 2023 gi me ahum dagi kanghauduna mitei miam gi mathakta landa duna manipur gi pun basaktam thugai duna kuki singi tongan balebak semna hotna bagi lan sahi ama phazil lakadore lada se khambina ba leitaba dagi waru sin purak pangam daba dagi miam gi mahusa gi punsida sauna awaba amadi mi pai thabai ba pokpa nong manong magi hengalakli kuki terrorist singna mitei halaga state asida maset thokna thugai raga foreigner kuki singi maning balibak semgani haibagi war crimes sa tharaba pawbada India amasung Manipur lengak na landara ki basing mathakta military gi oiba action laukatriba sigi nunggi oiba maram kari leibagi no haibadu lengak na pawkhum pifam thogi India government gi lusing basing na landara ki basing ngak senduna thamba pamlabasu state lengak na punbagi saktam amadi miam gi punsi lanthum ngak senabagi tamakta state ki araiba pangal thauna pumna mu puthoktu na lamhen tu hen basing lamdam asiki leimaidagi maru phangna takthok khinaba hona bidabagi maram na karigino haibesini lengak na landara ki basimbungak senba amadi free thabadagi loikam naidaba langi wathok oirkli basi poloida kari fal lakadabagi haibadu lengak na khangba sumi leibak asigi yelhongmi sing maru oine masing yamba kanglup oiriba mitei singna apun bagi saktam singna rakpa khuding lan thengna bagi firep lawriba asida India government bu oigera natragna Manipuri government gi maikei gibu oigera natragna kanaguma force amatana khongpham handohon bangamgani thajde mitei singna masagi saktam ngakna ba honna ba amadi lan thengna bagi haglei hak asigi mayukta Lairak sing mayuk na bada siba na tragna hingba ani gi langdai de lep liba firep asigi mayuk ta leiba pumna Manipuri miam gi yek na bani haina lawrui de bagi maram leite karigumba India amasung state lengak na Manipuri gi apun ba saktam thugai na ba mitei miam hatpa yum kai mai thaba amadi laifam lai oiriba national highway singda miyoibara hingbada nongbagi tangai fadana sangdaba yatra potlam sing pusilakpa thingbagi thabuk sing sat riba singi mathakta khut thaduna action lokhatrabadi landara ke single lautuna bani lauduna lenga ki mayokta miam ki oiba firep ama lorok pa yai asigumba laibak thiba thawdo kasi thokan dana balenga na thengla basu thengna landara iba migrants in kuki zonar ko terrorist sing laksin duna makhoi gi hawrok pham maram dam da tatok kina ba hona ba pun ba India gi saktam gi masak hena session hanbangam gani thajai asigumba leibak thiba thawduk asi thokan dana balengak na thengna basu thengna landarak liba migrants in kuki zan narco terrorist sing laksin duna makhoi gi hawrok pham maram dam da takto khina hona ban apun ba India gi saktam masak hena session hanbangam gani thajai lengak na mapang dagi sangrakhiba ku lai pa kuki terrorist sing nongmai maru ama phawba kap na batawduna ceasefire the suspension of operation su sign tawna duna makhoi bu yok tuna thamlakhiba khudong saba lawrak Manipur gi apun ba saktam thukaina ba landara khiba oibana masigi teksak pung matam adugi su tawna gi balusing basingna phangloidabagi maram leibra haibasini leibak asida Manipur gi saktam thugaiba pamba national political party sing leirabra adugumba party adu karam ba party no haibadu miyam na masak khangdokpaga loinana makhoi ga lapna leifam thogi masina maram oiraga lamdam sigi miyamna national political party singi mafam da thajaba leitna bagi maram ohele masimakti national political party lusing basing ki lebak thibani Manipur gi miyamna masagi le how the same jaba regional political party lingdun lengak lon gi thogai pangna ba hona phum thok tabra regional political party high command maram dagi miyamna oibana makhoina lengak lon gi thawai pangbada lebak ki amati miyam gi mayokta le pangamde adu status da leba national party gi mihusingna lengak lon gi thawai pangbada makhoi Delhi da leiba high command gi ayaba amadi yathang pangdrabadi mayum mai saklaba pawba mai muthanabagi ayaba privilectory haiduna yengduna leiba tai fiba masi yenglaga lamda masigi leihauga suna pamapangal leiba regional party leinaba hona dabagi maram karigino Manipur gi pun ba saktam thugaina ba mitei miam da lantara ki ba asigi teksa pungnama su sign tawna ki ba migrant kuki terrorist singna pufam thogi
वीडियो सिंग बिबगी दमक मैम पुम नंग अमुक हना थगचरी अनोबा अपडेट की दमक ऑनलाइन मणिपुर यूट्यूब चैनल असिबु नुक्सिबिदुना सब्सक्राइब तोबिरमु थैंक यू।